Gutka AMASUNG Khaini YAONA MEIKHU THOKTABA Hidak Managi Pothok Shing Lamdam Asida PUTHOK PUSHIN TOUBA YONBA AMADI SHIJINNABA Matam Chuppagi Oina Athingba Thamle HAINA LONA THINGKHRABA LALHOULUP KANGLEIPAK Communist Party KCP Information and Public Relations Secretary M PUNSIBA MEITEI na THADORAKPA CHEROL mana KHANG-HALLAKLI CHEROL asina makhatana hai Lamdam Asida Hidak Managi Pothok Shing ase SHIJINNABAGI chang ka hena wangkhalakpa amate cancer nabagi chang hena wangkhalakpa thengnabadagi lup asigi Politburo Standing Committee na kupna khanaraba matungda Hidak Managi Pothok Shing ase thingnaba warep laukibani Nakalamaromda Lamdam Asida Hidak Managi Pothok Shing SHIJINNABAGI chang hengalakpa asigi saruk ama oina chahi nauriba angang fauba yauna Hidak Managi Pothok Shing da laichuramba thengnare Potlam Singh asi Mapal Manipurdagi pusilakpa oibana Lamdam Asidagi lupa crore chama kun rom arembada chathanduna Lamdam Asigi senmitlondasu achauba safu mapiribani Maramaduna Hidak Managi Potlam Singh asi yoliba amate puthok pusin tauriba singna kudakta lepkadabani Cheksin wasigi mayukta thabak toramba singa party asina hiramamatada compromise tauroi amade action lokhatlagani Lamdam Asida leiriba mahiroi loop local club amate miyamna so hugi masak oiraba Potlam Singh ase thingnaba hotnabada mateng pangbiu haina so cherol asina makhatana fogdorakli